Arambai News Guwahati da Manipuri Pao tabiriba singbu ihan hando maktada chingangbam Suzitrani na kurumjari hosing asigi samlappa mariba Pao sing lawirasi. Assam State Transport Department na ihan hanboi na Guwahati da nupi amasung senior citizen singidamak free bus service piba hokre. Masigidamak akhanana laimachugi bus kunmanga sem saduna thamkre. Brahman Sarta scheme gi makhada passenger singdagi sel logduna chengadoriba bus asina Guwahati gi khana paradagi Paltan Bazar Phauraga Jalukbari Forest Gate tagi Chanmari Phauraga Jalukbari bus system mandir dagi Paltan Bazar Phauraga Jalukbari khana paradagi National Highway ISBT Phauraga Jalukbari tamna amadi Game Village Beta paradagi Paltan Bazar Phauraga Jalukbari tamna service pigani. Ngase Ima Imoinu Private Limited ki maroiba mifam ama Guwahati gi Ganeshguri da leiba Sri Sri Radha Govinda Mandopta pangthokre miyoi chama mukna saru yakhiba mifam asida lamdam asigi miyamna sakhangnaraba Dr. Frit Sabam Biramanina Maitei singna hana hainaramba masa masagi sinpham kayabu kokthoknarakpa si mipainingai ni haiki. Mathangda Ima Imoinu Private Limited ki chairman Longjam Baba Sanana khunai asigi sothariba sing asibu karamna sogatsige haibagi matangda wafam kaya thamki. Colonel Kaisam Tejmanina Ima Imoinu Private Limited na changsila iba khongjang sing asi matam asiga chanaraba khongjang singni haiki. Aduga Thoramasigi Akhanaba Wangangloi Manipurdagi social scientist Dr. Dhanabir Laishramna Haugalakliba Naharol Singamadi Mahiroi Singna Matau Karamna Tungi Punsi Lepkani Haibagi Matangda Mamlairaba Wafam Kaya Thamki Bagaloinana Loya Haurongbamna Thagat Wahi Pidki. Ngase Pangan Women Awareness Come Manipuragi Aribam Ima Sitara Begum Okpagi Thoram Nayagram GP Office Saparmainada All Manipuri Mera Paibi Sangstha Saparmaina Branch Sinduna Pangthokre Tolen Khun Nungpho Jainagar Slampur Papan Laikai Singerbon Moragang Tolen Khun Khuno Amadi Godraghat na Chingba Branch Singi Mera Paibi Singna Thoramasida Sarukyaki. Thoramasida Abdul Ganina President Aribam Ima Sitara Begum na Chief Guest Y Lias na Guest of Honor Anita Devi Jubeta Begum Basir Tombi Devi amasung Hussein Maulabina Special Guesting Oiki. Handakta Jaipurda Bangthokiba Tarahumdoi Suba National Fatso Championship ta Runners Up Trophy Laurakraba Assam Soccer Fatso Timbu Assam Soccer Fatso Association amasung Young Farmers Club Tolengram na ngasi taramna okre. Tolengram Playground da Pangthokiba Thoramasida Assam Fatso Association gi President M. Braja Gobind Singh na President Retired Lieutenant Colonel A. Gaurakishore na Chief Guest aduga Guest of Honor oina Retired Major Purit Sabam Manidhon N.G. Gresmi Devi GP President Gauragopal Singh President Kasar District Fatso Association T.H. Binod Kumar Retired Honorary Captain Purnendu Das Joint Secretary Kasar District Fencing Association Arup Chaudhuri Joint Secretary Kasar District Swimming Association Tampha Sapam SDO Agri Department Lakhipur amasung K.H. Herazit President Young Farmers Club Tolengram na Guest of Honor oiki. Panbayai Assam dagi Soccer Fatso Sanaroi Manga Lisbon Portugal da June thada pangthokadoriba Taret Suba Tafisa International Fatso Tournament ta saruk yanabagi damak handakta khalakhrabani makoigi manungda Maitei Mari yauribani asigi sumathakta National Fatso Championship asida hat-trick torokhiba amata ngairaba sanaroini Assamgi ngangom kanba Asumna Assamgi N.G. Brajakumar Singhabusu Asian International Fatso Federation gi Vice President oina khalakre. Singerbon Express haina khangnabi T.H. Rasmi Devi Class 10 Singerbon High School gi mehroesina handak sanakhiba District Athletics and Cultural Meet gi lamjen tanabagi masanada medal ahum laurakre. Singerbon Express Singerbon Kaithel Lekai gi T.H. Dwijendra Singh amasung T.H. Sunita Devi gi machanupini. Maharaj Gambir Singh Memorial Committee Chandrapur na sinlangduna committee asigi lupa phudongba thoromga loinana Maharaj Gambir Singh Nonga Kumon chahi taret khuntakpaga mari leinana ngarang thangja numit kaisam lampak khalaikai Chandrapurda makhal makhagi thorom parenga loinana pangthokre. Lupa Pudongba Thoramda Lubasigi Vice President Nahakpam Sonamanina Mayai Tangbalda Siza Guru Mayum Lakikanta Sarmana Atoiba Mithung Amasung Nahakpam Ongbi Sabitri Nongthombam Ongbi Gunabati Amasung Kaisam Ongbi Muktaranina Thoidokpa Mithung Sing Oiki
Mathangda Maharaj Gambir Singh Nonga Kumon Chahi Teret Khuntakpaga Mari Lidana Pangthokiba Thoramda Lupki President Kaisam Bidyapatina Mayai Tangbalda Ingudam Binod Singhna Chief Guest Aduga Dr. K.N. Chan amasung Kangabam Santikumarna Special Guest Oiki. Chongtham Gaura Singh Hamom Dhani amasung Yumnam Indrababuna Chingbana Mari Lenaba Topic Kayada Wangangki. Ministry of Tourism gi Swades Darshan Scheme gi makhada Sri Sri Vijay Govindaji Temple Board ki nongna semgalakhiba Lai Khurumpham Sevite Committee da ngasi Manipur gi CM N Biren na sinakhibaga loinana thongnubagi thorom amasu pangthokre. Ngasi ayuk laibak thiriba thogdoga mada Kakching Police Station ki manung channa Sora amadi Langthabal gi lonaba Imphal More lambida accident thokpadagi Manipur Pradesh Congress Committee ki Vice President Thobal District ki Tentha Khongbal dagi ex Minister Moirangthem Hemanta sokhibaga loinana mahaki loinabi Dr. Pukramram Ningol Moirangthem Ongbi Pratita thogdok thokphamda khudakta laikhidre. Dr. Pratita hauzik Rims Hospital da Dr. Oiribini. Laibak thiba thogdogasi ex minister asina maki loina biga loinana Kakching tamna lakpagi lambida lairamba hameng ama takkadabadagi thaidoknaba honabada palelomdagi haigalakpa Mahindra company gi gari amaga thingaina khibadagi tamthiraba laibak thiba thogdogasi thokibani. Mamangda anirag ikiba cherol gi reference piraduna PWD quarter jiribamna unauthorized oina paisinduna lairiba quarter singasiga marilinana final reminder pirakre. Hariba Mui Singasi Mafamda Chayol Ani Habade Numit Tara Marini gi Manungda Quarter Singasi Thadoknaba Amukhana Final Reminder Pirakibane. Karigumba Thariba Matamasigi Manungda Quarter Singasi Thadoktaba Taragade Matik Chaba Legal Action Lokalagani Haina Jiribam Division PWD gi Executive Engineer Wariba N Sadanandana Thadorokpa Chirol Amana Pongdorakli. Haukiba pung kunmari asigi manungda Wangnongpuki state singi manungda hauzik phawda COVID-19 positive oibagi report lakraba state singi manungda Assamda kuntramari, Tripurada nipan, Manipurda taramari, Meghalayada taramapan, Nagalanda ahum amadi Mizoramda tarataretni. Amadi haukiba pung kunmari asigi manungda Wangnongpuki state singi manungda hauzik phawbagi oina COVID number moiduna laikhidabagi report lakraba state singi manungda Assamda ama amadi Mizoramda su amani. Asumna Assamda ngasi phawbada COVID number moiduna laikhidabagi apunba masing lisingama supna humpu yaukre amadi Mizoram dasu ngasi laikhidabasi tharaga punna mapan yaukre. India da ngasi goina hauzik phawbada COVID positive oibagi masing lising mapan gi mathakta phangkre. Confirm oriba case masing crore amaga lakh mari lising humpuga chani yaukre. Amadi active oriba case masing lagani dasmik ani amani amadi apunba laikhidabagi masing lagamaga lising yang khaima thoi chani yaukre. Ngasi goina hauzik phawbada COVID number moiduna India da mioi chamaga ama laikhidabagi report lakli. Aroibada atopa pausingda. Jammu Kashmir Union Territory Lengakna Jammu Kashmir Administrative Services ki exam thaning basingi oina age limit kuntra taret tagi kuntra nithoida hantha hankre. West Bengal gi CM Mamta Banerjee na citizen pumbada lemna COVID vaccine panghangani haikibo wangang adudagi chayet nabakya thorakre. BJP State President Dilip Ghosh na vaccine pigadoriba side center nani Central Project sing atopa maming thongni zabagum state lengak na vaccine so atopa maming ama thonjilaba yari haina so maral sirakre. Odisha gi Purida leiba malemda maming chalaba Jagannath Mandir changbada bhakta singna COVID negative report tangai fadana paigadabani haibagi athingba lauthoklagani. Temple Administration gi high level meeting na lagliba January kunma thoidagi athingba asi leiraroi haina ngasi lauthokre. Chaliba thasigi tarani thoidagi Ministry of Youth Affairs and Sports na sinlangduna chayol amachupna National Youth Festival pangthoklagani. Chahi khudingi youth icon Swami Vivekanand gi mapok kumonga mari leinana leibaga sida festival asi pangthoktuna laklibani. Malem gi tech hub ani habadi original Silicon Valley amasung Silicon Valley of India San Francisco amasung Bengaluru gi marakta Air India gi ihan hanba non-stop service ngarang thangja numitagi hokre. San Francisco dagi Bengaluru gi flight asi thangja amasung lebak pokpu numit khudingi paigani. Ihan hanba flight asi San Francisco dagi thangja numit ki numidang pung nipan dagi pairakhiba duna lagliba January 13 ningthokaba numit ki nongalamdai pung ahum minute nipu mangada Bengaluru da thunglagadoribane. Panbayabadi ahanbagi flight asigi cockpit crew
nupi ngaktani Captain Jaya Agarwal, Captain Papagiri Thanmai, Captain Akansa Sonaware, amasung Captain Sivani Manhasni. Panbayai, Captain Jaya Agarwal, Pung Lising Nipan Henbagi, flying experience Labagaloidana, Boeing 777 aircraft, Jahitara Hena Paibagi, command experience, amasung flying hours Lisingani Chonga Hena Pairabi, Akanabi, Nupi pilot ne. Bangalore amasung San Francisco gi direct distance asi kilometer lising tarahumdoiga chamapan marfutarahumdoi ne. Numit tugi wind speed ki matungina flight asi paibada pung tara taret hena changani hairi. Asigi sumathakta Air India natraga India gi ata airline singna operate toba flight singi manungda service asina malemda khwaidigi sangba commercial flight ne. Laskari Toibagi terrorist Zakir Rahman bu convict ohenabagi Pakistan na torokliba thorang asida US na thazadabaga loinana mahakna tawkhiba maral sing adugidamak mahakpu accountable ohenaba Imran Khan gi lengakta hairakre. Panbayai 26/11 Mumbai terror attack ki mastermind asigi mathakta Pakistan na lokhalagliba action asi phagini hairakre. Asumna plenary gi mangoinana financial action task force pu lana lamjingnaba hotnabani haina handakta India na haikrabagi matung US ki maikaidagi reaction asi lakhibani. Brazilian President Jair Bolsonaro na Serum Institute of India Pune na indigenous oina saba Covishield vaccine dose million ani pibiraknaba India da haizarakre. Asumna Prime Minister Narendra Modi da aiba chirol ama pirakladuna Covishield vaccine Brazil da yamna thunamak yohan biraknabaso Brazil Prime Minister asina haizarakre. Aroibada ngasigi tentakpa maruiba pau khara. Chief Justice Sudhanshu Tulia Guwahati High Court ki Chief Justice oina ngasi wasak laukre. Acting Chief Justice Aramba Justice Nongmaikapam Kotisor Singhat Singhdagi Justice Tuliana Phamasi Paihoki. PPE kits amasung suits khwaidagi masing yamna saba malemgi lebak singi manungda Indiana anisuba oire. CBSE ge class 10 amasung 12 ki parikya me maridagi hauragani haina ngasi lauthokre. Amadi Delhi Lengakna COVID vaccine gi ahan batangka ki oina hospital marfumapan khangatkre. Ngasi gani dia Arambai News Guwahati da Manipuri Pao sandok chaba matang istaloisin zabagaloina na tabiri basingbo amkasu hanna khurumjari.